Haining ngang haibasu, kompang na nesan bidu na thamba. Ujararo yenjararo hairasu, nampu de hekta usin biba. Simjan sasin baw hai paring mayam sina, na kongse, singja ye hele. Choirabi ai ki iralo, kanagi makong kolu chu haibano. Ayam wari. Noi mayam ki punchi du dagi, labna arapada kana uhandana laikra ge haibasi, kaya mugyam na kaibage. Ai sibu phagiro. Ai sibu minatrabo. Atok yam tan thamoi pipa. Atok yam na nam thak toba. Tukache, napibu sana potung kanda. Doi. Masana masabu kana no khangjadana, lauri khongli bisi atai kana sunate. Hospital gi kachin oirap na lairiba, makha thang na haithakriba, beranda gi makhada, sanano thamoi wakat kaya tingthari. Tabi na bakana bu yawbuno. Tarang malang dabu, magi pawdam ohelibra. Nagyeta, wakal choirabi nupi kaya mana, chen chongduna sanari. Kana amade ungduna tumina pambasu yauri magi mundrang amada pidat pigai paiduna sanabasu kaya amani mani angaubi kayagi laifamni mirol tadribi kayagi doctor nurse na anabisingi seba tawba kayana magi matam yorokpagi hidaguli pijanaba apha apun tawduna kanna laknari matang check lakpada sananu dilaiba ude doctor nupiduna Sananu dude kadale kre nurse. Nurse nupi amana taha hangli badugi ona daina bada. Ma'am, sumai tawrisha ngasida nate. Hidak jaba matam khudingi thiba phangdaba. Angang machagum he ningai tawba. Mayam siga iman manadaba mong amadi atum masada sagona duna lai. Aikhoi kai dogodabano khangdre. Themba yabasu themlabane. Ubliba anopto haifit chingkhalaga akoibudu amuktang yengli. Nurse nupidu na hairi basi, karino hai na kup na kalaba matung, doctor nupidu na makatare. Hoy, pare, them na udu na yengsi. Miman na drabi hai basi de, ay ko'y kway wakalga manaw hai di kay di yane. Nokfit amuk tawraga. Adugine, ay ko'y lari basi. Mako'y biyang sinbiba hai basi na, ay ko'y ki itawdang ni. Nurse ayam badu, loy na tumin lene. Senior doctor do na hairi badu, kup na tasiri. Advice ni nungshina manaw amada takpagumba ni haina kanay. Chumi hairi basingdo kaday digi sauruni at chumba hayradabo. Nursing do su tumina adumak laikre. Magi mataw damay onching kre. Matam gi matung ina pija baguli singdo amamamtoy ni ging do na pijari. Matang hidak pija kraba matung compartment do dagi na thayrak to na sananong tam nala i Dr. Nupido. Kadum daliram gani khangdrene. Laurak liba wahai singduda Dr. Dusu tara male. Thune chenche laga lebak makhada git phamthaduna phadok laba choirabi samlang singdubo haife chemjin biraga haire. Sanano hagulu law guli chathose. Sanano ilamba inafidu chittuna mamit taraw pangthuktuna yenglai. Kaigi hida. Amuk sumakok tu goro kholi. Karigumba amasu nungsing bagum na sutawri. Ikang udana. Ayang ngawbi nati Doctor, ay ngawdi Doctor nupidu bulak to na inturam duna gam chetki. Ayang ngawbi nati. Hai ba wahai sidi thang kraba kong thang duda ipo mo na ting thapi duna chetki. Doctor nupidu taha hawgatuna sananu butan na rakli. Ngakana lege. Anybody help me? Sanano bo ang tahol to? Pirak liba yathangduna oira male, nupi ani ahum, sanano buling bo ut pangamdana bapajin kre. Mayam lakna duna namduna guli pijari. Asrini, chekpal manungi, kanana so ubidra sanano gi masak. Akangkan bini su haishira, mirol tadri su haishira. Lairi bani wari khajik amade, lotuna kana kanganda. Patte da gomiyoi bok, awaba lising kayasu, pibi bani likligum, joy na takro haina. Laina da tabak kujingi mami, hiktaraba samji sigi awaba, joy kre, pumnamak nang ginakada, oirabani, pumnamak nang gidamak, katlabani punchi sisu.
2 years before the incident. Nungsibana chabi yaroin he, napana silibase, yanabato, nanungan ganuko abam. I di Harrison, Manadana Tamosida, Kanagis mamita halaro. Ima, Nanupin natra. Kaigino again Nushibase, came the Kambija. Nungshiba habase, Mipum couldn't tambie. Oiroi the Bambida, Oinam Hangano. Napagi Matin Kangiba natra. Handaki Matang say, Nanga by am sorry bunny. Ima, I bought Topiro. I get Bambasu, Kachitayan bidaba. No in hat bang my hairagana. I tend to see knie. I see Haiduna Dolan to the gay, Jong Tugget away. Mamma Dunama could bite in a chinte. Pay. Nang no shibagidabag, I coibusu, like I'm amongst the Yondoribanaja. Nang sitting I had a kaibanang dosaru, I see gay. Mamma do a wang building to the gay, among Jong Tuggy Habagum Tori. Jong Tugget Toriba Mamagi Makong to Golaga, Hicknick nothing tare. Ima, I lale. I am land great. I'm a tuman out of Jerry. I'm a tuman out of Jerry. Seba, I don't know I again. Mapi Jadum Taduna Kapli. I am one of Jerry. Ma. God. Nakandaki director Duna Laure. Ning Tibina. Kaka, Yarabra. Makeup artist to Chenchelak Rita Story. Pita Kibaki my tongue sing do, Mapopkai than a bohonari. Director do, Camera do the Muningi, Makut Kubi do Utuna. Okay, Tari. Ning Tibina. Nasigi since in a lawyer don't drop. Director do no laga. Nang na harabanina, Lushantari dana. Assistant director do na among mating pangsile. I koi be maning TV say, Padi Pajabazane. Sino Oibatai. Manipur Gimiam Kudina. Film another release of Pacuding, Ibeman in Tibina, Hector Kumani Haribase. I coisu, Ibema Pamjaman Bay, Yao Tegasu, Adam Nigerisini. Lushila Sahare, Adam Lushilini. Mayam do Walong Amutang no e, Ning Tibina. Sum, Miam Nanushi Benicaka. Ning Tibi, Atapa Kungung Degini. Yam Nanang by Imung Uibana, Mahaki Pamjabalain Chida, Kong Tangjin Bangam Jakide. Manipur Film Industry ki maming lairaba company, Ipak Film Production ki founder, Pamil na support pibiduna, puthok piraktu na ngasidi, laibak miyam na sakhang narabi, top actress ama oiri. Asum na shooting kaya ne, nungay na loishinkhiba. Film kaya maso, field da taba matamda, viewers nop tabangakta ni oikiba. Tasing namag, manambi na balaitre haibadumak yay. Life struggle kaya wana tingna rakiba haibase, mahaki interviewing da su tatana haikre. Masina su, growth laiba yamna helibane, mayam na nungshibiduna. Nungshibina ba sampati da ujakiba nate, kaya muk yamna struggle taraki haibadu ujabane. Infal da kitapa maramna, shooting spot chatpada, kudong chada balaiba na, mahaki manaw nupi, sanatombiga punna haujikte, singjamay da rena malauduna lairi. Tajob amafam nate, adum nali. Director producer lagtuna unabada, kaisu akaiba pokloi. Bathroom toilet tagi hendoktuna, atopa living room, separate apartment matang laikre. Sana tomina mache shooting halakpagi, waram mani haiduna juice ama semduna, mache dalan chilai. Che, wabra. Sana no, glass tu lauraga no fetaun haire. Why, ado, wadabaga manareda. Sana tombi mamon tauraga. Kenjang sasige. Yumda su haidada bagoire. Aidi chaningibo. Imado tarak yam nungaram mande. Paisa budi aina takibane. Sana no wakal tawi. Lairiba sedul mayam siga. Off oiba numit amada. Mama yumda di chaningbani. Kuire salaktrisi. Haraw chakchamina ningbani. Laikai gi mamanda bisingasu. Pau adum pauna bapangkidrabani. Magi tabak mata siga. Sana nu tap na pau kumpira e. Chat ki haisu chat lura tombe. Matang chechega amupuna chase. Handak se. National Film Festival ki yamloba karakterama ay puri. Handak ki film sida aisu achoba achievement amatang di lahoge khale. Shooting tawrugum se haidosu ai sangba matam ngainaraga aine ye sairaga nam khiboi banina chiche moida haiba ngamoidore. Adugi sumatakta senior artist me amasu yori. Aigi career da asopa lagdo male. Aisu imado yam uningi.
कुइरे इमाना मनम नंबीदबा हाना कैनोम चथोलमदाई खुदिंग अखोबे हेक्ता खाइदनबा मनम नंबीबने सनानोदो हंदक मुक्ति मपी नौथरई सना तोंबी मचेबु येंगलगा तपना थेंबोई कैबोई तौदुना हारई असिगिबु कबके तौइमी यारसे चे अय अदुम चलुरगे इमादो सीदा लेसे हाइबसु यादे मा लेरिदि खरा नुंगाइदोने सनानुना हंदक चपतदे नंग खरा फजना वरी सारो सीदा लेरसिना खरा कन्ना हायो अइना चलिबा लंबीसे इमाना पामदे हाइबदुदि खांगे अदो अइसु अइना पामजबा लाइन ओइबनिना अइ तोकपा ngamde mama mapane yadaba lambida chatpasa mai pakpa ngamde na suhai aduna adu thoktana bane chechena kanna hotnari base sana tombina chena sumaina mai paklakpai natro ngasi khoina chawna hingba ngami se sana tombido mayumda haitharge haina khale kupna wari su sanajai machega company macha kaya marumge brand ambassador oiri Likla Bakery, Elise, Pena Keithel, Mobile Furniture, Lady Boss Fashion, Asina Chingbani. No Mutakang de Shooting, Ngamnabasu Hotnari Leptana, Nungdan the Silakpaso, Atopa Tabak Thorum Singi special guest oinasu, Chatpa Hibasi Masana Tabani. Party Chatpa, so Chatpa Hibasi Dabu, Mi Kayakiani, Photo Kamina Bachangapa. Dress nung kitang kudung chahaw da bahay basiso adum thoklagadabani photo singdu amuk Facebook ta upload tawbiduna thabak leijadaba khupu kharagide anawba wathi topic oijaribani masina social media sijinariba singda amotpo ujjaiba khara haurabani mayamdo comment mathang pinari thorichebu leijazalo loina uremi ja ni da tawrise yengba ngamdre wane kaino sinu pasibo Photo sing banung ay chaharade media da upload tawdradi phadawne mege mingcha chongna ba thabak tawbino pharasu phatrabasu leibangna sakhangla banupine madu khangda udabasu na tining thibe adubu onchina duna khatnaruba lemde haibase masana khangjai tumina phathaduna pumna maktu ignore tawthopasina khwaidigi anauba aphaba makhal amani pamel Paisa paiba royal family ki imongni mapa mapuna kerak thabiram laba macha masuni pamel haibada khangdaba mibu pakna su leiramloi mana thauriba gare manipur da mahangna ihan hana tungba bu oiramgani paisa paiba macha haibasidabu wangang sangang khajik da khangba ngami marai bakta sum thoklo tamlambana yum kai nganna pale nupi angang leiri adubu matam sigi chatna bisinani fashion day yaklobi pakhang amagumbani Selak dress, tawthorak pa mawong, pura fire handsome ni. Pamel, ningthibi ka toy na punba, naksina ba adumak tawi. Madu ningthibi na khangdaba na te. Mabusimbira pa isormak ni kanna, awang bathak ta thangga cheribani. Grot lay banupi haibasidabu, lambi da sorok ta tang na ujaba mina de, maming son tuna lehaw bahay si machatni. Madugi kudong chaba lauraga, Pamel na ningthibi bu, kamban ba pawi. Mase nupa singi irang nara karigino asang ba matam ayambade ningthibi gi tung inei extra da paisa thadaduna firol sanana chingbasu leibasu yauribani luxury da ngawbu nupani mayamna hingnari ba standard sidagi mana hena bata hotnabani expenditure yam chawe asina sumina mabu napsina bata hotne paisa paiba mi oibana nupi angang di puli Adubuma khoijang na punde just enjoy cheers with other Ngasidi dal jeans 8 ki suit amagi ningthibi ki sedul lojari ayuk nganna loishinduna icham chamba pijol setuna achamba sus ama tonglibadugi mathakta amuba sunglass tuna akebi ohen cleaning thibi suit tawgodoriba mapham du yobaga ilemlemna phamduna leikri Makeup artist na glossy oina ketharak padudade auba khoimu koyade matin taba soiroi madugi luktumakni masana su khoida jaba sut haunabagi mayam marang koichen chenai sedul tight oiba maramna piriba pungsingdudagi chena bayaroi tawri dress up tawna phone tu paikhali hello haubudi haudure kuirida sala kane
Somgisu tawdaba yadabadunani. Oh, outsidersingi pot oibana isu move on tawbadu yadraba. Within 2 days sida amagisu leiri male. Okay, thamagi ko. Ningthibi designer da onchilaga. Kitang sisar fitting oiba wale. Amta check tawbiyo. Designer duna. Oi, tawjige yane. Keba set chaba loire. Haujik watli basi camera gi setup tu khak ngairi. Light nung fajana yengi photographer do. Photo makal makal su kapi. Light fangbra karida asoiba karida mention kada bano haina. Photographer na. Ma'am, changbiro. Ningthibi ya thangdo hek tawrokbaga backdrop khaliba dom da changsinkri. Post makal makal nai thare. Haijaba pumba phudok tuna chapchana piriba pungsing du da loishina ba hotnari. Photographer du su lem ne hekta kapanate. Laibak makada amuk up, amuk on, angle faja ba thiba da wajarabani. Photographer du na. Ma'am, somda, nakchepta amta. Ningthibi na. Somdara. Photographer du na. Yes, right lomda. Jeans ki round loikri. Ayamba sarukti loishele haibiyai. Short ki matang du khak ngairi. Aroi boy na kapli basut tu thuna loishilum du na. Atopa amagi chatkina ready tawri. Makeup artist tu na. Makeup se change tau kisira. Ningthibi na. Hey, si pamjare. Thank you so much. Matang suta amuk phajana punse. I nangbu suggest tawgi matang daso. See you again another shoot ready for me. Ningthibi nok tu na hatu kumthakre. Makeup artist tu de harau jabana loijakre. Celebrity amana magi makeup ngaujakhiba ise marai bak thambal satlabani. Asamna nongnini haukraba matung Diwali gi sales oina bazar gi mafam khuding achauba banner ama thadokpa haibase company dugi the big opportunity ne. Ngasi di bazar gi mafam khuding atopa company kaya gi suit ki poster sing na wai chairi madu ayamba de ningthibi ngaktane haibadu yai. Bazar karakpa halaman sing na firol gi oina thelba poster sing du ubada mitna basu yauri. Fidat figai oiba maramna hainade yingning de haibasina namkre. Social media da thagalakpa hakchangi kayat anamba uba photo singdu mafam sintungna viral oire. Mabu pamjaramba kaya hainadaba phaurakle. Magi album, film, chithadana yengjaramba babu kaya su ngasidi tapna masing hantarakle. Ningthibi na kumkiba film thadoi hairiba film asigi release tawba numitni. Ticket chatpa haukre mipum ayamba film yengbalae. Film dugi special oiba mi haibadi hero heroine atopa crew member khuding su release tawfam dalakli bani. Film haukre tangkhai chanchilakle. Yenglamba miyam singdu ningthibi bu hunduna ngangnarae. Asi heroine je yengningda bana nare mutkradi phanida. Mana kumba film ga matung amta yengjararoi. Asuk waba nupi sinatradi heroine amta laitrabo. Nupa machang ausinaba kharasu iya yaba nupi oiramne aikhoidasu yarakani kaino hera paisa khara utpada pangtharakada ngaltane ngasaidagi maningda ngangnariba mayamdu ningthibi tadaba nate masadu leita famkhangre mafamduda famduna filamdu loiba phawba yengba ngamsilaktre masadu ihai hainadana mayam maraktagi hagutuna exit room da thuna thokre pamel su tanaki pamel na kidara ningthibi du kaplaga ai kainom tore isase please chalase mafam sida ibu koina thambirana pamel na nangam ta thause ising bottle ama piselai ningthibi ising du thuna thakchinduna chatpa haukre pamel gari thangdoraktuna tannarai gari du ta punna ka khalaktuna lakminare anakpada leiba thong hanglama canteen namadagi beer su leire ningthibi sungya wakhal kauthokpa ngamnaba pangthakta thakchili potu da kari yan khrabano khangde adum mamitu tapna usinkhre mitu na tapna pangthorakpada de nahan kaidagi top room amada lerami nakal da pamel su taduna leire masadu ithak thakana fok haugalai mana haugalakpadu da pamel su gyal lakla male haugalai ningthibina elise kaidino mamituna koying yengi thong na pombasu lonba oi setliba phidu su komle phibam jaramdri ningthibi amuksu khanglaulore elise kaidino asi haiduna makhada git phamthakre
Pamela I soikre Ningthi bisauna soikre raga hekti yaradro nang tori sigen ha ai bu sitaba malina mamita gi chentharac liba mapido khunam duna nan thoi Pamel hari changchilatuna ai lankre singna lankre Ningthi na Pamel bu inthokuna ai sibu nupini na lo yara ni siro ai gi chitpo khari suyen bidaba nangi ngak pe pam thoktraba niral du gi hairurade ai nang bu hat bangam gane sadagi hena tabthiba saram chachit ki tarum hakpudi punchigi eklabane kana gumbadagi ngasigi numichi gi thodo amatangi pau tabada nang busu en hatkane Pamel tawri badu ma gyan tadri amta tap thause ningte ai nang bu lakshin bangamni ai nang bu nungsi nang bu kana gi soina o hinungde nang sibu kemta wakal khanta traba nupi na chale raba family amane habse nang gi kautoi ai sibu mi gi makade yet pam nang goda nupi ro daba me nang yam pate nang wakal yam thin male Pamel na ai soikre haredana soikre harasu ai nang oda lote dana ai nang bo yimda pusin bagam ni haise ai sibu phagi dobro Ningthi bina ai madu pamdi chumna khaki ai de nang bo igi guideline ni afa misak ni haibisi dagi atopa heba mata khanki besu leite ina bana ai bu kari wena khanki ni Pamel na nang na ina mahaido ai gi nupi ai na haiba wa mana ya gada bane nang kai suwa gano ai hauji su jelo Ningthi bina nang gi mathong maram khang da bodo ai ta ning di nang na ngang ni sakni ba mayam do nupi ai khibu thoi usita ba gawe nang gi loina bin haiduna nang na khongpak na sinduna thamba do ai pamte Pamel do handakti awai ta na saugalatli Ningthi bigi manak ta changsin duna makutu pairaga phaklang na namsile mamai ani du yam na naknari Ningthi bigi mamit mapatamna mamai du yenglaga khaya chiktun hairi kaino haujik nang na pamisa Ningthi bi mamit ani du ira cheli machin jusu kaisu haiba ngamde machin bal jusu khap lengduna leiri Pamel haujik phawba machi lengde khongpham amata handokte amukka su makha tare nasai di laukhong dan tawkhida hairdan nan gya pamado mami tu sa ole Pamel sadagi su hena tamthirakle magi mawngdu Ningthi bi handakte aroi boina Pamel gi makhutu kan thoklamlaga sauna magi khongu pirol sindu puduna thuna yangna chenkre Pamel du yam sauna nang nai ngundagi nan thoktana kayam kuina chengeng aina haibe yare nungai de thambini yadre aigi icha chokpa yare hatokpa taridana Pamel kanano masak phajana khangan batai numitugi thawdoktuna Pamel su ikai bana Ningthi biga punkhidri amuksu kol tawrudri Ningthi su pen daba kaya sina pik thanna omkhatuna chakli bani nakanama dana kamdori prajamiyam na Ningthi bigi film ni hairadi punchigi yengaroi haina leikri oktabi chawkhatabi tukache asingaktani hainariba hanjin Facebook page ta photo thagatuna Ningthi bibu soknaba kaya ngangnaba haurakli piriba comment mayam se su angakpani khitang marai jai tharaklaba matam sidana magi michang kana su leikidre onshin biduna chagadawa ngakta ngaikre producer kaya su Ningthi bina film komlade fauroi khanduna kanana su film gi assignment inaraktre thaudok macha kaya sina Ningthi bi kok lekhat paurakli psycho problem lakli machi ungba haurakli yam itha thajadana Chennai film industry da laikiba loyumba du mayumda tholakli shooting amagi Ningthi bi unabala e hanaga manadri Ningthi bi do masa su khara solami kaidore Ningthi nasanongai troba Ningthi bi na kaisu thoido bolaite anda ai favor dawruba adugi khara son thabane loyumba du noklaga na basu thuna phalo aina lakise kaino khamro Ningthi bina khangdi haisu haidana kamai khangduba tombe chalo daloyambagi juice amda sembiro sana tombi do jangkri loyamba na makha tarai noini khakta lebro sida kuire ko aiga nanga work to mina kidaba aisu experience tan boina Chennai da leirubudo nangsu pau taramlane Ningthi bina tai adumai torido yam pai nang hanadagi saruk chama hena nang improve oiramane
Nangi work yengdoigi ai khorang nangai ko. Loyumbana. Thank you. Odo handak story phajaba malere. Aina imagine tawbuda nang se uba phangba. Nang sedul chinrade aige punna work to siabra. Ningthi bi handakti harau bana loikre. Koina film gi line chiri potha duna lakpane. Mana pairamba film kaya mina mahu chinkre. Sauning basu phawe, kapning basu phawe. Handak loyumbana haudorak liba wase ma agree tawrage khale. Ningthi bina. Yai kai gi yaroidino. Loyumbana. Nang na harau yabirak base. Ayam harau ningthi. Nang charge nungide kenta khangano. Aina fanaba loina sinkane. Nang so figure maintain tawba horo. Ningthi ga loyumbagi film se kumba yanare haina signature ama tawi. Loyumba ju chatkre nungaiba pausi tamlamlaga. Ningthi bisu anauba pangal lamadi uba phangle. Potharage haina chap yungna khankrabani. Adubu yare dore amukhong thangjin batari. Masadu kangkhat alage haina khale. Gym chatpa hore diet fajana chare. Masadu awan balakle. Hanagi ningthi bige masaktu lakle. Nongma moirang line da loisilhaudaba film amagi shooting chanu halakpadane. Mayam lang dana film ama loisinkhibagi harauba phangdok poina cafe ma book tawi. Loyumbana mayam ki pena ba hotnari. Chaningba thakningba kaya ama walhande. Loyumba siyam phai yam gentle oiba humble yamna oiba nupani. Tawthorokpa khuding ilemta lemjabani. Film gi feel sida kuina khong thanglaklabani na kanana karino masak muna khangi. Loyumbana ahoda paloin hayuko. Ningthi bina phele kaino side henjeladi yarare. Loyumbana nangne kharayam bijadoise. Ningthi bina kari gi aide. Loyumbadu noklaga ngasi acting phajana tawre. Imoyam da ohinmankre. Loyumbadu noklaga ngasi acting phajana tawre. Imoyam hinmankre. Yaman mankreba. Mayam du noi chumsu chumliba loyumbana hairibadu. Last scene ga oibaga film sidabo aroiba yawra adi action ama adum darka oi. Ngasi ningthi bina phajana tawrakre. Hana atopa film singa manadaba yamna top pa acting uba phangi. Senior artist singduna so pokning thogat piboin hairei. Ningthi be nangi mangluraba career amo hanjin daba haisa nangi kutale. Sigi lambi side totally sacrifice tawgadabani. Migi remote daba yade. Aikoi su work pulade nangi mateng panganida. Bhabtabra oja oina hairisa. Ningthi bi mabuk ningdu nuksirei. Mamit aniduna tatu yengduna hairei. Ai khange oja singna takpiba. Aise tumduna mangduna leramle. Mangsida isa songsinjaduna atopa lila amasu sanaduna lerame. Gyan tarakpadade manglubadada aige janafam leitramale tanthokpirakle. Oja singduna kaige manglanda saruba jagoi ohengadorige. Sariba jagoi do kanamtana yengbidrabasu nangi oiba manglangi jagoi se nang khaknadi yengjaba phanglisidi. Haujikna amo taibangda nangi raslila utkadoribani. Sati kuding ipom lehenkadabani. Saisak kuding su top na kokilgum ingna mengna migi thamoi bu joy tawgadabani. Mayam do harau wari sanaduna cafe du dagi thorakle. Gari du thauba hongnarakle. Ning thau khongi labuk lawaida bomb fit tawduna thamamduna pokhairakpada ningthi bina tonglakpa gari du made adum lokhatpa yadre. Plan success oraba. Oire boss. Adubu laibak thibadi magi tawminaba miyosingdo sokpada yawre. Yawrasana moisu kai kandabda. Namitudagi hauna ningthi bi mama mamit ama phawba lokhatpa yadana hospital gi bed ta lerakpa koire. Miyamna yadaba nupi oirasu ma sokle tabada nungaitaba phangdokpasu yawre. Karem ka thaina duna tawbasu kongaine. Asonba family ga oire wakat pasu ngamdre. Mama na pindabagi tengtha duna sukapi. Police indo investigation chathai mari makhong clue ama phawo phangkidre. Thokliba thaudokse leiba ki masak naiba megi khojil tharang oibana utna waina mention khre. Kanada su wakat pasungamda phatha bangamdraba wakhalduna lamjingduna masak maming lotuna kana su khanganda hospital sida punsi lele.
Kanadasu ningthibini haikidri. Sananu haibasina punchi ma oikraga ngasidi asiba haiba numitu yaurakti fau khut thektuna paduna laikre. Adum maromdum kanasu khanganda. Choikre napi thakda. Tattuna tariba litlang parengse. Amamamta oina khungatuna thinabadi hotnajabani. Waridudi thiba phangdre. Ising lakta chinthakre. Malang lakta tinkre. Mairi lakta tangoi onkre. Pumnamak nangine nangi punchi lilani kakphadraba punchi lila. Kainu sida loirabo. Hema mawong amanina. Helen du larikto asum hangdoktuna thamle. Kainu asuk yam chakpade. As makhabaninge sidi kamai tawne. Oh ai ningthibise yengba ngamdreda. Asuk yam chakna loisinbasibu ai ngasi saurakani ko. Helen ki mamadu thuna chinchilei. Kaino urau tharauri de. Napase wari aruba sanari araga kaino nangiduna. Is nang khangpode chakro yare. Yengningde khoidong saugatpane ngasi ko. Mamana hey angaubi yengningde ko nang kai kandabada. Helena ai chaka jaroida chaka apuno. Mamana kai jaroidiba thong noira kanchida ha. Helena noi pulagai cha tho ai saruktusu ai to mage haudorakan ko. Mama du sungangna bangamdana adum thokre. Helen blanket tuna makok fauchin khali. Aduga lari tu paiduna munne yengi. Ningkok tawduna leire wari sibu parubadagi machinda sunuksina soli. He Choirabi.